Image Paodam miyeng tabiri basingbu ahan mamaktada Binita na taram na uksabagaloy na kurumzari. Hojik Paodam masigi maroy pau thamjari. Stay asida hawkiba pung kunmarida COVID-19 nauna positive oiba miyoy sani ni punithoi thengnakre. Laisa asa sibagi masingna samhung pusukre. NPP gi Wangoi Assembly Constituency gi Mirep Case Loken gi Piral Singkhatpada Meghalaya gi Chief Minister Konrad K. Sangma saruk yakre. Loinana Bangladesh ki khwaidagi wangba award Swadhinta Puraskar 2020 miyoi nipan amadi Education Institute amada ngasi lanthokre. Hujik mapungayo pau pijari. Manipura COVID-19 confirm case masing 19 subna yankai mathoi yore aduga sikhibagi masingna sam humpu sukre. Hawkiba pung kunmari asida general population dagi miyoi chani kunthani thoi Central Armed Police Force CAPF dagi miyoi tara apunba miyoi chani ni phuni thoi nauna COVID-19 positive oiba thengnare miyoi marina laikhidre aduga miyoi sam humpu humdoina discharge tawkhre. Nauna positive oiraba sing adu Jennings dagi kunthra humdoi Rims dagi kunthra mapan Imphal West dagi kunthra Imphal East amadi Chandel da manga Maipakpi Little Clinic None Jeevan Hospital Sunrise Clinic Christian Hospital, Public Hospital, IRL, Hillside Hospital da amamam, Technopal, Ras Medicity, Ukrul Kaksing da mari, Advanced Hospital da ahum, Bisnupur da tara humdoi, RD Wing da tara mari, Kangpokpi da ani, Chuchampur amadi Siza Hospital da taret, Jiribam da mapan, Tamenglong da kunithoi amadi, Babina Diagnostic da kunipan positive oiba thengnakibani. General population gi miyoi chani kunthani thoima local ngakdani makhoi punama COVID care facility phangba mafamda thambagloyana medical precautionary measures sing lokhatle nakalamarom ngasi laikhidra miyoi mari gi manungda ahumna nupani amana nupini nupi adu Imphal East gi sahi 35 sure nupa ahum aduna Imphal East gi sahi 95 amadi 35 Imphal West gi sahi 38 suraba miyoi ni hawkiba pung kunmari asida miyoi sang humphumdoi discharge tawkibadagi Manipura recover tawkraba migi masing 19,930 sure active case na miyoi 3,409 leiduna state recovery rate chada 15.2 da leiri Maleng yafam ayambada COVID-19 pandemic ki laisat noma gi sandorakpa leptabagum Kaksing district asida su COVID-19 nabagi masing hengalakpa leptri ngasi su general population dagi miyoi ahum mapandagi halakpa ama puna miyoi mari nauna COVID-19 positive oiba thengnare miyoi ahumna discharge tawkhre hauze district asida apunba COVID-19 confirm case 932 shure sikhiba migi masingna anini containment oina leiriba mafamna mari ni haina ngasi nungthil pung ani phawada laikiba Kaksing district ki COVID-19 update ta palli report asna makha taribadi Kaksing da hangliba COVID care center da miyoi sahum kunmanga admit tawrabada miyoi sani humpu discharge tawkhre hauzik layengduna leiribagi masingna kuntrani aduga kuntra mangana atopa center singda thamkhre Kaksing district ya apunba miyoi 3,438 na home quarantine tawbada miyoi 3,338 discharge tawre hauzik miyoi 719 na home quarantine tawri Assam Rifles na COVID-19 pandemic thengnabagi makha chatharakpa oina COVID awareness drive ama Ukhrul town da ngasi chathaduna mafam adugi miyamda ventilator amasung atei khulaising khudol tawkhre drive asi COVID-19 pandemic ki social distancing amasung atei preventive measures sing miyamda khanganduna amaga gi marakta wakhal taminanabagi pandamda chathabani hairi ngasi gi drive aduda COVID precaution norms sing inanabagi saruk yakhibasingna wasaksu longminaki hairi More Kaital area da face mask uptana lakpasing fine thian bagi thabak leptana More police amadi commando gi apunba team na chathari ngarang su face mask uptana lakpa miyoi sing phaduna fine thian bagi thabak chathaki hairi COVID-19 gi awaba saitheng mayok nariba Andro Assembly Constituency gi manung chanba polling khudingmakta nongmagi tangai fadaba polamsing yenthokpagi makha chatharakpa oina ngasi su Manipur Pradesh Congress Committee MPCC gi co-opted social worker
Kaisam Ningthemjaugi miyeng makhada Andro Assembly Constituency gi manungda leiriba polling 7/30 amadi 7/31 gi voter lising ama chatruk kunmanga da seng kg manga yenthokre. Leingakna thawai wawai daduna ngaihaki pangangta ngangduna leiba chinga khutka manadaba COVID-19 laina laisa sibu lumna lawdaba sinda lumna lawduna hena kansina lanjang asi thenganabagidamag mahiroi lup tarukna point 12 gi demand tobo oina haukiba October gi kunma thoidagi Kwakaithal Thoksom Lekai Community Hall da khutang sarai henbagi khongjang sangsinduna lakpadu ngasi mapani sukre. COVID-19 gi lockdown hiram kharada athingba hangdokra matung miyamna matau karamna lengana piriba SOP singakna satkani haibagi paujel piba jan andolan rally ama ngasi Kakching District Police ki SP Victoria Yengkhongi miyang makhada Palel PS na siduna Palel Bazar yauna Palel gi akoibada satkre ngasi gi rally aduda Kakching Police Station gi SDPO Nandababu yauna Palel Bazar Board amadi Palel area da laiba tongan club ahom YBA YBO amadi SDO gi volunteer singna saruk yaki SDO Palel gi ground dagi hauduna lamthaki bangasi gi rally aduda loudspeakers na duna COVID-19 dagi akhoi section si mask uppa sanitizer sinaba amadi social distance ngakpa haiba lengana piriba SOP singakna sapminasi haibana singba COVID-19 pandemic asidagi section wa kaya miyamda khanghanki. Saliba tha October 12 da Health Department Government of Manipur thokiba serolamagi matungina Kakching District ki air passengers sing ISRD Academy Ghari Imphal West Quarantine Center da thindo thinjin tawba adu thasi October 13 dagi makha tana chathararoi amadi airport dagi district screening center Kakching phawbada khudakta testing tawunabagi chathok chaksin halakliba masana natraga imung manungna district administration ayaba matungina sin langjagadabani loyana mapandagi lakadaba miyoi singi imung manung singna numit nini humnigi mamangda Kakching Sub Division gi oina M Kapaljit SDO Kakching gi mobile number 7005622996 da amadi Waikhong Sub Division gi oina A Roman Singh SDO Waikhong gi mobile number 8131920076 da contact toba yagani haina Deputy Commissioner Kakching Kengu Juringlana Thadorakpa Serol Amana Hairi. Meghalaya State ki Chief Minister Soiriba NPP ki President Conrad K Sangmana handak pangthokadoriba Manipur ki maraki mikhalda NPP ki amata ngairaba candidate oina songthorakliba Wangoi AC gi Khuraijam local sungsoi soiduna mai pakani haina phongdokre. Ngase yumnam hoidromda leiba NPP ki candidate Khuraijam local gi yumda pangthokpa mikhal gi Phiran singkhapagi thoramda saruk yaraduna wafam asi Meghalaya State ki CM Conrad K Sangmana phongdokhibani. Phiral singkhapagi thoramadda Meghalaya ki Deputy CM Preston Tainsong, Power Minister James Sangma, Transport Minister Sipnalang Dhar, NPP Manipur ki leader Singh Deputy CM Joy Kumar, NPP Manipur ki President Kaishi Amadi Hanagi Health Minister L. Jenta Kumar Su saruk yaki. And the people of the constituency are also very upset with the ex-MLA for having resigned after getting the mandate of the people. So I think all these sentiments will definitely work in the favor of the NPP, and we are confident that we'll win the election. No, I think having a coalition and having partnership doesn't mean that we are part of the same party. So we are a separate identity. We have our own party, we have our own identity, and therefore we are free to contest our elections. We did the same thing in the general elections also. We did the same thing in Meghalaya also. And even now in this by-election is the same thing, that the identity of the party remains, and therefore we will contest elections as an independent party. Handak November tang 3 pangthokadoriba by-election gi Saitu Assembly Constituency ki Congress Mira ki vote ki campaign rally ga marileyana SDO ground Kangpokpi village da pangthokiba meeting da manak nakpa singlon dagi meeting ofam tamna automatic weapon sings naduna nomai kapsalakibaga marileyana MPCC ki president Moirangthem Okendrona Election Commission of India amadi election observer da serol thaduna khangankre serol aduda Saitu Assembly Constituency ki INC ki candidate Lamtin Thang Haukip ki campaign rally adu pangthoktanaba Government of India ga su taunariba Kuki Revolutionary Army gi maikai dagi October 13 ta khangalaki lalolup asna phongna BJP candidate Ngamthang Haukip ta sagotli haina su cherol aduda palli
Nomai kapagi thaudo adu Congress VIP sina meeting adu da wa nganglingai nungthilgi pung amarom tarakpa duwaidani thaudo adugi matangda ECI na lumna lobiduna UG adugi mathakta lokapam thokpa action lokapinabasu zero aduda hairi Manipuri tongan-tonganba Municipal Council taruki Ward Development Committee ki skill amadi unskilled labor singi tha tara manga tara taruki kusumul pithok piu haina All Manipur Ward Development Committee Skill and Unskilled Labor Association na Council ki office sing thonglon sinduna amadi gate mamangda phamjinduna wakat khongjang sing makha tana ngasi su sathanari khongjang asna maram oiraga Municipal Council sing thaba amata pangthokpa yahandabadagi saitheng piba hore Municipal Council sing asina yum-yumdagi phatta haudi sing lauthokpagi thabak sing lepkre Municipal Council sing area da laiba kaithel sing tarutanana thamnaba lamtu sitpa sengba amasung phatta haudi sing lauthokpagi thabak su thingjin khibana kaithel sing area da amot akai sing paisinduna laiba horakle hairi amaramda ngasi mahutki minister oiriba Okram Henry na Nambol da pangthokpa tharo ama yawba lakpada Nambol Municipal Council ki office gate lonsinduna wakai phamliba Nambol Municipal Council ki Ward Development Committee Skill and Unskilled Labor singi manakta sangsilatuna makhoigi thabak lepa amasung council ki thabak tharam sing tingliba adu handokpiu makhoina taliba demand sing adu kari karino haibadu hayeng mahaki office ta laklaga khanaminasi haina phongdolamki hairi wakai phamliba Ward Development Committee Skill and Unskilled Labor singna makhoina sangsiliba khongjang asi makhoi khaki nate association amagi makhada Manipur gi Municipal Council taruk ta thariba khongjangni makhoi khakna khongjang asi handokpa ngamde hayeng wari sanaba aduda makhoigi pithok pidana lairiba tha tara manga tara taruki khusum aladu minister gi maikaidagi athuba matamda pithok pigani haibagi thajaba pibirabadi khongjang khudakta handokjage maduna trabadi khongjang asi makha sathagigani haina phongdokhi hairi All Manipur Ward Development Committee Skill and Unskilled Labor Association gi mihu singa Minister Henry ga hayeng nungthil pung ama taba matamda sangsileba khongjang asigi matangda wari sanaraba yai hairi Director of State Council of Education Research and Training SCRT ki makhada Diploma in Elementary Education DLED tamnabagi tongan-tonganba Diet Center mapa amadi Elementary Education Course Hindi tamnanabagi dama ISDTI da ming sananabagi dama online da application sing thajinaba hokiba July tang 18 da SCRT ki director na admission ki notice thoki adubu open oiba selection list ti ngasi phawba thoktri list thoktana admission loisinkhre haina desang secretary education and academic affairs longjam robin thadorak pasarol amana phongdorakli Serosna makhata kibada merit list ta khangadaba sing asigi selection list mayam khanga thoktriba asna takpadi admission ki process ta transparency leitre amot pa kya leirabra haibagi singnaba leire asigumba admission process ta selection phanglaba sing amasi admission phanglaba sing asigi mark yauna phongdokpiu center singi website ta matam sana update tawduna processing open oina khangan binaba desamgi maikaidagi mari lenaba singda appeal tawrakli Amaso PSU DMU na non-professional course singda sada mari reservation PU haiba khongjanga mari lena kaukiba pung nifuni pangi general strike Thawbal amadi Kaksing district ki tongan-tonganba Muslim organization singna su sagatki Thawbal district ki Muslim singna khunda mafam singda Yaripo Tulihal Yaripo ningthongna amadi Lilong bazar da masing yamlaba Muslim mahairoi singna lambi da tholoktuna Imphal More lambi National Highway yauna tongan-tonganba Intervillage Road sing thingbai khongjang sangsinki Lilong bazar da khongjang loi singa Thawbal district police ka muknarakpadagi police na tear gas cell sing kapki hairi Maduda khongjang loi singa sopan yauki hairi General Strike Kaksing district ki Irong se saba amadi Sorana singba Muslim singna khunda mafam singdasu mafam adugi tongan-tonganba organization singna sagottuna lambi thingbai khongjang sangsinki lambi thingbaduda miyamna uwa phajinba yauna miyam tholotuna asa ok sing thingki miyamgi iho adubu laksinaba Kaksing district police ki team singna khongjang loi singa wari sanaki amadi Kaksing district police ki personnel singna miyam adu laksinki hairi District Health Society NBBCDB Kaksing na sinuna vector borne disease ki matangda community awareness program amang asi Naudam Bazar Community Hall da pangthotuna hidak luplaba kangkhal sing yanthokre Tharamaduda Juvenile Association ki President KSS Ibobi Association ki Vice President Salam Joy MIS KSS Krishna Mohan MTS ke Okena President members sing oina daista phangki Paugi marak thana atenba break ama pijari
COVID-19 मियोय अमदगी अमदा यामना लाइन संदोकनबा लाइना लाइचत अमनी लाइचत असिबु संदोरक्तनबा अमदी मंहनखिबदा एखोय इसा इसागी चावरबा थौदांग लै लेंगांगना पीरिबा SOP इसा इसागी इमुंग मनुंग परेंग लेकाइदसु ngakna चसी परेंगदा लेकाइदा यारिबा मखै मियाम पुनबगी थबक थबरमसिंग तौबिगनु COVID-19 लाइचत असिदगी ngakthoknaba vaccine पुथोक्ट्रिबनी चेक्सिनबा हाइबसिना COVID-19 लाइचत लायोंग असिदगी ngakthoknaba अमसुंग मंहनखिनबगी ख्वाइदै फबा उपायनी निंसिंबियु खुद सा तोयना सेंगना हामदोकपिबा मास्क सिजनबा सोशल डिस्टेंसिंग ngakpa मियाम पुनबगी थबकसिंग तौबिदबगा लोइनना अखोय खुदिंग वखल तामिनदुना COVID-19 लाइना लाइचत असिबो मंहनखिनबा होटनमिनरसी ब्रेक की मखा तारकपदा ngasi ayu pung 12 tawa matamda Jiribamgi Babuparada laiba RK Sanatombi Devi Vidyalaya School gi auditorium hall da Manipur Private School Teachers Association gi makhada Jiribam District Executive Committee ama sembagi thara ama Jiribam District Executive Committee na sin pangthokre ngasi gi thara masida K Sarat Kumar Singh Vice Chairman Manipur Food and Industries Corporation Limited Government of Manipur S Maniton Singh Principal RK Sanatombi Devi Vidyalaya TS Amurashi Devi MES ZEO Jiribam NG Bishwajit Singh President All Jiribam Working Journalists Union Amadi Biju Laisang Tiam General Secretary Manipur Private School Teachers Association Manipur Chief Guest President Amadi Guest of Honor Singh Ojuna Dice the Pamki Tharongi Chief Guest Okiba K Sarkumar Singhana Haikibada Private School Gi Oza Singh na salary Tidana Katok Pasi Yamna South Saningai Oi Haiki Education gi mangan pibiriba Oza Singh Buthagachari Amadi Education gi Chapkat Nabagi Matangda Marilena Singh da Tana Biduna Amadi Mahaki Maikaidagi Angamba Mateng Pangani Haibagi Tazaba Tamlaki Losilakpada Jiribam gi oina Manipur Private School Teachers Association gi Jiribam Committee ama mioi tara Marina Saba Committee ama so semki ngasi ayu pung mapa makharam taba matamda Manipur Food Industries Corporation Limited Government of Manipur gi Vice Chairman oibatantana BJP Manipur Pradesh ki State Executive Committee gi members oiriba K Sarkumar Singhana Kalinagar Youth Club KYC Kalinagar gi Anouba Sagadaba Sanglen Club ama Urep Uyung Tamduna Jatra Hunkre ngasi gi tharamasida KYC gi member amadi lekai gi ahalaman kaya su saruk yaki hairi Lilong Kendra lairiba Makak Sagai gi oiba mifam pangthotuna ngasi sagai asigi apunba voter listen tere changma romna mathang thagi tang tere ta pangthokadariba maraki mikhal asida Kendra sida independent mirep oiriba Alhas Muhammad Abdul Nasir da sagotnaba warep lokre Lilong tare makhongda laiba Alhas Habibur Rahman gi yumda Muhammad Abdul Hakimna mifama pu oina pangthokiba khanana baduda lawkiba warep singdi masagi oijaba kharagidama makak sagai gi unity bu tugaina bu honaramba amadi sagai gi Lusing Purel oiriba sagai gi amadi miyamgi yaifana bagidama kathokpana mathaudang oiraba misak amabu sagai dagi tanthokle haibada yauriba maroiba daita lauriba sagai gi maitala siba singna sagai pumbada lale haizagadabani haiba yauna warep kaya su lawki hairi ऐतिहासिक ओइरबा तखेलगी चनी कुनिथोई सुबा महाराज जगोई लालिबा नवेम्बर तांग कुमापन राधानगर की श्री श्री राधा माधव देवता बारी मांडोपता पांथोलगनी क्वाक जत्रा नुमिता गुरु बोरोन तौरगा जगोई की खुथेकी रिहर्सल हौक्रे कमलपुर की थोंगाम ओंबी कविता देवी न लुसिंगलगा राधानगर की संजेमो ओंबी आनंदी देवी न मथंग चटपी ओइदुना महाराष्ट्र गोपी 19 सरुक यागनी कोविड-19 की गाइडलाइन मतुंगिना पांथोकदबनी हाइरी हंदक सही महाराज असी सिलचर की ओजा राजकुमार सत्यजीत सिंहाना राजधारी ओइरगा जलाबासी सुचित्रा देवी अभयनगर की रोहिणी देवी अमसुंग खोवाई दुर्गनगर की अलोका देवी छत्रधारी ओइगनी पनबयाबदी मणिपुर की महाराज बैगचंद्र न 1794 मसानुपी हरिशेश्वरी देवी बु तखेल महाराज राजदार मणिक्यादा थाजदुना तखेल मणिपुर लेबाक अनी की नुंसी मरी अमा सागतकी तखेल महारानी हरिशेश्वरी देवी ना ऐतिहासिक ओइरबा महाराज असी हौदोकपिरमकी तखेलगी पुवारीदा मसिना ख्वाइदगी अरीबा राजलीलानी हाइरी बांग्लादेश के हाईएस्ट नेशनल अवार्ड स्वाधीनता पुरस्कार 2010 सकनाइरबा मियोय निपान अमदी एजुकेशन इंस्टीट्यूट अमदंगसी लांथोक्रे दकादा पांथोपा थरामदा प्राइम मिनिस्टर शेख हसीना की महुचिंदुना लिबरेशन वार अफेयर्स मिनिस्टर AKM मजमेल हकना इंडिपेंडेंस अवार्ड 2010 यंथोकी प्राइम मिनिस्टर हसीना सु वीडियो कॉन्फ्रेंस की खुथांगदा सरुक याकी हाइरी अवार्ड अदु फंकिबसिंगदी जूट एंड टेक्सटाइल्स मिनिस्टर गोलाम दस्तगीर गाजी अमसुंग बांग्लादेश निंगतंबगी लांदा कन मथौदांग लोखिबसिंग अजीजुर रहमान कमांडर अब्दुल रैब अमसुंग
Muhammad Anwar Pasani makhoi ahumak masa lekhidra matungda pibani. Medical Science ki lamda Professor Dr. Muhammad Obaidul Kabir Chowdhury amasung Professor Dr. Akma Muqtadir da piki. Culture ki lamdana Kalipada Das amasung Actress Faradasi Majumdar da piki. Education ki lamdana nupi masa singi Boarding School Bharatiya Swari Homes da piki. Swadhinta Puraskar da Gold Medal ama Certificate amasung taka lakh manga yauri. Award asi lising chapa humdra tagi piba horakibani hairi. Delhi amasung masi akoibada nungsit senglaktabagi matangda yengsinaba Permanent Commission ama Center na sengmadori. Ordinance ama ngarang Center na pass tawkibani. Air pollution wafamda Supreme Court na ngasi hearing sathagadabani hairi. Wafam adugi matangda Supreme Court na hokiba hearing ama special body ama sengbani haiba wafam ama Center na court ta haikiba lairabani. Cabinet meeting da yaukiba maming di haidoingdaba minister ama na phongdokibada Supreme Court na pikiba matam dead time adu hen kidanaba ngarang meeting phamduna ordinance adu pass tawkibani. Numi humni marinigi mantungda anoba law adu puraklagani. Thabaktagi potharaba Justice MB Lokuna member amana saba commission oiduna Punjab Haryana amasung Uttar Pradesh da burning issue ama oiriba air pollution gi matangda yengsingani hairiba adu suspend tawkre. Anoba commission si member 19 sagani. Delhi, Haryana, UP, Punjab amadi Rajasthan dagi miyusing commission asida yaugani hairi. Haujaroibada maroyapa amuka hanna pijari. State asida haukiba pung kunmari da COVID-19 nauna positive oiba miyoi zani ni kunithoi thengnakre. Laisa asa sibagi masingna samhung pusukre. NPP की वांगोई असेंबली कंस्टिट्युएंसी की मिरेव केस लोकेन की फिराल चिंखतपदा मेघालय की चीफ मिनिस्टर कोनराड के संगमा सरुक याखरे. लोइनना बांग्लादेश की ख्वाइदगी वांगबा अवार्ड स्वाधीनता पुरस्कार 2019 मियोई निपान अमदी एजुकेशन इंस्टीट्यूट अमदा ngasi लांथोखरे. ngasigiди ibes paodam pijaba matang ngasi loisinjare miyeng tabiriba singbu khurumjari.